Government employee Singgi Thabaktagi Pothabagi Chahi 32 Oiragani. Manipur Lengaki Makada Laiba employee Singgi Thabaktagi Pothabagi Matam Chahi 32 da Oihannaba Amadi Maduga Mari Lainaba Thabak Thoram Sing Paikhatnaba recommend Tawkhre. Manipur Lengaki Deputy Secretary Finance na Administrative Secretary Singda Iba Cherol Amagi Matung Inna State Cabinet na Chatliba Chahi Asigi February 13 da Financial Aspect Evaluate Taunanaba Warep Lauki. Loinana government employee Singgi Thabaktagi Pothabagi Chahi 32 da hengathannabaga loinana government employee Singgi Thabaktagi Pothabagi Chahi 32 da hengathannaba loinana hangba fam sing mensinnaba warep lauki. Maramaduna Thabaktagi Pothabagi Chahi hengathannaba amasung ahangba fam sing mensinnaba mari leinaba department na thabak paikhatnaba khanghanbani. Makata na hiramasigi matangda cabinet mifamna puthoknabasu khanghalli hairi. Chatliba tha asigi 13 natraga masigi mamangda chap chaba thabak paikhatkadabani hairi.